अहानबदा यमना मरुइबा अपडेट अमा कंगलेपाक की मैरादगी लखचगे ngasi बिष्णुपुर डिस्ट्रिक्ट के मोइरांग ओक्सोंग लेकाई खुइरु लेकाई की मनिंगथंग सुरासनपुर डिस्ट्रिक्ट के मनुंग दलाइबा बुंगलोन हाइरिबा मफमसिंग असिदा कुकी मिलिटेंट्स सिंग सेक्शन सारंबो बंकर कया इंडियन आर्मी अमदी बीएसएफ की कंगबुना थुगाई खिबगी ममी अमने आइना हजिक उच्चरबसे अदुगा ngasi ayuk Indian Army amadi Border Security Force ki combined team amana Surasanpur district ki manung sena Surasanpur amadi Bishnupur district ki lona ba Surasanpur ngamkhai manung kuki militants sing na saramba asobu bunker kaya thugai kre hairi kuki militants sing na saramba dagi thugai kre ba bunker sing asi moirang oksobum laikai khoiru laikai gi maning thang ba Surasanpur district ki manung dalaiba bunglon hairi ba mpham sing asi da saramba bunker sing ni bunker sing asi ngasi ayuk pung 9 rom ta badagi hongna thugai bagi thabuk sathaki maduda mafam aduda lairiba kuki nupi sing na bunker atu thugai ba yaroi haina athing ba piki adubu combined team aduna bunker sing adu thugai duna manghan khre aduga mathing ki update asina kangla pawdu gi lekhachege ex MLA yamthong hawkip ki jumda bom pokhai bada ma ki loina bi leikhidre Kangpokpi district ki cycle police station kon ba I mulam village da leiba cycle kendro gi hanagi MLA yamthong hawkip ki jumda bom ama pokhai rak badagi ma ki loina bi leikhidre thodoga singarang nungthin pung ahum lom ta bada thokipani thodo adu da leikhidre bi hanagi MLA yamthong hawkip ki loina bi adugi maming sapam saru bara sahi yankhai gi mapan kawi Presna phangba pawam ki matung ina thodok thokpa matam adu da hanagi MLA yamthong hawkip ki loina bi sapam charu balana mayum dagi inkhola thabuk suduna leibani magna thabuk suringe matam adu da khanghaudana bom ama pokhai rakpadagi leikanaba ngamdana leikhidabani bom adu kanagumba kharna mangjona phumlambu oigani thodok adu da mahaki phibam thina sokpadagi cycle gi PSD da pukhatki tungda ka hena phibam soksilakpadagi Kangpokpi district hospital da pukhatuna laikanaki tungda hospital aduna mahak sire haina declare tawki hairi thodok asigi matang da mahaki mapuroi bahanagi MLA yamthong hawkipna thodok asigi marik sumba sport investigation sa thabaga loina kupna thigatna ba cycle police station gi OC in charge tanga si complaint ama file tawkre hairi complaint adu da hanagi MLA yamthong hawkipna thodok adu gi marik sumba investigation sa thaduna kupna thigat piyo haina cycle police station gi OC da taksin ki hairi aduga mathangi update asana CM na state asida hena sakut hanna ba union minister ga wata nakre chief minister nongkhung birena labor and employment amadi youth affairs and sports ki union minister Mansukh Manbiaga ngarang mahaki secretariat ta unaduna laingak na paikatliba yai fathorangi scheme singi matang da kumna khanna dun state asida hena sakut na ba wata nakre union minister na Mansukh Manbiaga unaba adu da mari linen chief minister in birena social media da thakrak post amadi chief minister nongkhung birena hai union minister Mansukh Manbiaga mahaki official residence ta unaduna tongan bihiram sing kupna khanakre unaba adu da lainga kamyam gi damakta paikal ba tongan pa yai fathorangi scheme sing matang da khanaki maru oina IDP sing gi damakta paikal ba skilling amadi training gi program sing startup ki thorang sing economic revival mission amadi lamdam asigi mipal tangdana masana marom dum lepangam na ba amadi hena sabkhut na ba kupna khanaki haina chief minister na phungdoki